Petrol diesel amadi sak thongnaba gas mamal hengalakpagi mayokta ngasi City District Youth Congress Committee Imphal gi thomisingna Uripok Sorbon Tingel da leiba JAS gas petrol pump mamangda khongjang changsinkhre khongjang aduda saruk yakhiba City District Youth Congress Committee gi President Tonton Iromchana haikibada ngasi changchileba khongjang asi yamnamak tangai fadaba amadi maru oiba khongjang amani COVID-19 pandemic ki asu waraba matam asida BJP na lusingba leingak asina hingmada sangdraba yadraba polamsing petrol diesel cooking gas mamal hengalakpa asina lairaba praja miyamdadi kam thengna wahalle Tongju AC gi mipung khdimak COVID vaccine kapthokpagi pandamda AC gi miyambu vaccine kapthokpagi thorom AC gi mihutsu oiriba Works Minister TH Biswajit ki mijeng makhada leptana sathari haukiba numin nini asida AC gi mioi lising amaga sumna yangkhai nipan vaccine kapthokre District Administration Imphal East ka kusamna dona pangthokhiba vaccine kapagi thabak sing Minister masana hakthengna na yengsinki COVID vaccine kapagi maramda akhang ahai kyana vaccine kapa lakliba miyamda awareness supiki Sunlight Library Club Kongba Usekonda Sathakiba vaccine kapa aduda mioi Samriga supna nimfu taruk vaccine kapki duga Thongju Part 1 Sairom Leirakta pangthokhiba vaccine kapa adudana mioi samgaga supna marifu humdoi ahanba dose aduga mioi kunmapanna ani suba dose ki vaccine kapki Thobal District ki Kaidembikok Students Union and Club KSUC na Wangjing Tentha AC ki tongan ba mafam singda koina satuna aikhoi khudimak gyan taminarabadi coronavirus ki mi painingai leiroi haiba wakhalonda ngasidagi yum furniture house amadi lambi da lakpa miyamda face mask hand sanitizer amadi hand glove na singba polam sing gen thokpa hokre KSUC gi volunteer sing na Wangjing Tentha gi AC gi mafam sinba thungna sathagadaba awareness campaign asigi ngasi ahobo numita Kaidembikok khungangi mafam sinba thungna satuna lambi da lakpa miyam amadi lau kumba chatpa singa loinana khungang asigi furniture house sing na singba mafam singda sangduna hand sanitizer face mask sing yen thoki World Youth Skills Day amari taruk suba anniversary of Skill India Mission ga mari leinana ngasi India gi Prime Minister Narendra Modi na leibak asida leiriba maru oina inkhalak liba naha singda wa ngangadawri virtual gi khuthangda pangthok kadawriba thoram asida Union Minister for Skill Development and Entrepreneurship Dharmendra Pradhan amadi Minister of State for Skill Development and Entrepreneurship Rajiv Chandrasekhar su saruk yagani hairiba thoram asi maru oina haukiba sahi taruk asida BJP gi leingakna hawdokhiba Skill India Mission gi makhada mai pakna changsilak libat khongthang sing maru oina skill development gi infrastructure sing semgalakpa amadi lamdam asigi naha oiriba entrepreneur sing na paikalak liba thobak thorong kaya asibu singthaba oina pangthokadabani ngasi Prime Minister Narendra Modi na Varanasi da satuna apunba lupa crore listing amaga sangwa saukat thorang kaya gi project sing laukthokadawri Modi gi khongchat asida famung sama leiba maternal and child health wing ama Banaras Hindu University da semgaliba asi sangagani Godolia da multi level parking Ganga Turel ningthine yengba yawa ro gari lamthaba amadi Varanasi Gazipur highway da sagaliba lane ahumgi flyover bridge amasu sangagani Prime Minister mafam aduda lupa crore chanipan ga kunthamapan changada tongan ba project singchu urep uyung tamgani Hauzik thengnariba COVID-19 laiser asigi yenglaga Assam laingakna GUWAHATI da tha amagi sangeng oina online gi kuthangda yungang sing phanghanna ba haina warep laukre ngarang famkhiba cabinet mifam amana hairiba warep asi laukibani karigumba masina mai paklagadi Assam gi mafam pumnamakta ayaba asi piraba yai haina Assam gi Information and Public Relation Minister Piyush Hazarika na paugi agency amada fongdokre sairak asida Assam gi cabinet minister Kesab Mahantana haikibada hiram asigi matangda laingaki maikaidagi serol ama thoklagani amadi masigi damak chana kanglon su state asigi excise department na semlagani West Bengal gi Bay of Bengal da mioi tara yawa hi ama laksin bagi thodok da mioi mapal leikidre amana thiba khangdana leiri hauji makha tana thiba gi thabak kana sathari thodok asi ngarang ayuk angan bada Bakhali Fazarganj coast gi kilometer 15 dangina 30 rom lapna chatlaga leiba mafam amada thokibani police tagi fangba pawda thiba humbagi thabak adugi saruk amo oina atopa hi manga taruk ki matengna laksilaba hi adu samudra troban tamna singsilakhi thodok aduda leikidraba mioi mapan adu hi adugi manungda yaurambani hi adu laksin bagi sabsaba maram khangdabana makha tana thizili hairi Haukiba pung kunmari haibadi ngasi ayuk pung nipan fawbada India gi oina mioi lising nimfumatoi ga sanipan ga supna taru naungna COVID-19 positive oiba thingnaki loinana laina asina maram oiraga mioi saunga ga marifumatoi leikidre
Union Health Ministry gi data gi matung ina pungfam asida miyoi crore ahum lakh ama lising nimfu humdoi ga chanipan ga subna yangkai leina asida gi fagalakpa ngamkre masi tharaga leibak asigi oina leina asida gi fagalakiba mi gi masing crore ahum lakh ama lising nimfu humdoi ga chanipan ga subna yangkai sukre leina asina nakiba apunba mi gi masingna crore ahum lakh mapan lising marifu tarek ga chanipan ga marifu sukre lei kidabana miyoi lakh mari lising taramathoi ga chamapan ga subna marifu mapan sukre hairi Shanghai Cooperation Organization haibadi SCO Foreign Minister Singi Mifam gi mataida ngarang India gi External Affairs Minister Dr. S. Jaishankar na China gi Foreign Minister Wang Yi ga Tajikistan gi Dusanbe da unakre minute ani khak unava adu minister ani gi marakta hauji awang tangba Ladakh ki line of actual control da leibak ani gi marakta ungkhatnaba leiriba asigi matangda makha na wari sanabada yanakiba ga loinana amadi leibak ani gi marakta leinagadaba mari gi matangda su wari sanaki